ngasi phongkhibasi phongsingi maroibi pausing myamna lokhosaraga thamjage ahanbada huyelan paudi oina paw khara poyan haplaga yolambasing action loragani miyoibala sanariba asa thawda kanagomba miyoi singnamadi karbar tawriba kangbuna poyan tawdagi miyoibi ka haksangna sauna phattaba kya thogalakwa du thingnabagi Manipur Health Service na surveillance game ama August amadagi hauraga August taraga mari fawba drive ama satharagani haina Manipur Health Service ki director Dr. Case Sachikumar Fundokre thawda poyan hapa sarubadagi miyoi kya heart ki laina amadi kidney ki problem kya thwali maramaduna afaba chinja amadi afaba makhangi thaw sijinaba mathokdai mapanigi pusilakba tuwan ba variety asa thawda packets loose leiba amadi thau tinda phataba yawbra haiduna check tawgani karigumba aranma thabak tawba miyoi sing yoronbagadi makoi singdu pharaga action lakhatkani karigumba drive sa thabada thauda mix tawba singnaba yoromlabadi madu Kolkata gi laboratory da test tawnaba thagani Manipur gi tuwan ba district singda drive asi chathrakma matamda miyamna mating pangbiu karigumba asa thawsi packet loose oiba amadi suoina yonba thengnarabadi designated officer aduna mari lenaba Dukandar atuda warning pituna makhatana amuk tawduna bakhangadabani haina sumakna makhatana phongdoki makha satharak poina topa pawmana Assamgi sahi nauriba animal activist masa matomda sienkhibagi thawdokta sinaba ma police ta sangjarakre mamang thagi mapanna masagi mayumna matomda sijaram khiba Assamgi sahi nauriba animal activist Benit Bagariagi Mishida Sinabani Haina Singnaba Miyam ngasi police sangjarakre haina police ki makok thongbu official amana phongdorakre hiramasiga mari leinana Debugar police ki additional SP Bitul no phongdokibada ngasi police ta sangjarakhraba miyoi maming Sanjoy Sharma kawi Benit Bagaria na sikraba matung ma ki misi asida sienanam bayai haina singnaba miyoi singi manungda Sanjoy Sharma somani misi asiga mari leinana haujuk phaba ngamdana leiriba miyoi si Aziz Khan kaktama oire marks atuba matamna phanaba honagani Sanjoy Sharma sangjarakhraba matung Bagaria misiga mari leinana police na hauju phawbada phaba ngamkiba mi masing mari sukre makoi sing adudi Shanta Sharma Baidullah Khan Samsala Khan amasum Sanjoy Sharma ne hairi panba yabadi police ki report matung ina Benit Bagaria Assam gi manung chanba Dibrugarh gi Sani Mandir Road ta leiba ma ki mayumda sina thena khibani Benit masagi kada wakal mangduna taraga leiramba maki imung manungi miyoi singna thengnabadagi khudakta hospital pukhalakhi adubu hospital yaukiba matamna mak sina pukharagle haina doctor sina phungdorakhibani mak masa matomda sijakhiba oiramba yai haina thajaribigi maramdi numit kharanigi mamangdagi mahak Baidullah Khan amasum Sanjoy Sharma kauba miyoi anina yamna toina aki akang pukanbagi report lei hiramasi matangna police na thijinbagi thabak sataba hokibani atopa matamda marik chuma report ama miyam mamangna puthona bohonagani laikhidrabagi apokpanasu Baidullah Khan gi mayukta case ama file tawrakraba matung mi phagatbagi thabaksing sathaba hokibani hairi makasa tharak poina topa pawmana Madagascar yung kaikya mai thaduna Chathakhiba Attack ta miyoi 13 gani thoram secret agency Madagascar gi capitals Antananarivo gi nungsuklom da kilometer samarom lana leiba Arkan Zobe gi Malagasy district ki village amada yung kya mai thakibagi thawdok ta punam miyoi 13 gani sikre hana leiba ki Minister of National Defense Richard na thangjanumita press briefing amada confirm tawkhre Minister asina makhatana phungdokhibada khunja 13 gani punsi lomhankiba sathiraba thawdo du sienaba miyoi singi khungul liriba ground element singna mateng pangnanaba airplane sing amasum helicopter sing sejinari thawdo adugi matangna pangthuliba investigation adugi knowledge laiba source amana agency da phongdorakhibada attack adura miyoi mari su asu apanangki makoi Ankazobe gi hospital lekanari victim sing adugi manungda amadi capital Antananarivo da puduna lekanaki masak maming takthokningdaba source asina hai victim sing adu imung teret ki miyoi singi makhoi gi imung da nupi amasu angang sing natana pisak pikliba angang sing su yauri makhoi yum amagi floor da lot tuna leibaga loinana attacker sing adu bu nungna thaduna thengnana bohona khibani AK-47 assault rifle ahum MAS 36 rifle ama amasum shotgun nipan su loinara khiba khulai paiba attacker sing aduna yum adu bu ground floor dagi mai thakhi makhoi na victim sing adu so londuna thambaga loinana mafam adudagi sienana bo honariba singda nongmoina kakhi Malagasy gi president Andry Rajo
एलेनीना नोमाइजिंग नुमित्ता थाउदोअदुबु अकनबा मौना कंडेम तौखिबगा लोइनना victimsing adugi imungsingda awaba phongdokpagi paujal piki maangna sathiraba crime adu sathakiba miyoi adu koithi thiraga phagane amasum logi matungina sairak pigani hainasu laukthokhi hari atopa pawmana Tamil Nadu gi Salem da ISIS operative phabadagi state police mikup na humsing lekre Intelligence Bureau na numaisen numita ISIS operative ama Salem dagi phakraba matung Tamil Nadu State Intelligence Department ama sum police ki elite Q branch mikup na humsing lekre ISIS ki operative ama ni hariba asik kauba pharba miyoi mahaki mari matagi enclave sabi unit ama da thabak subani Intelligence Bureau na maku numaisen numiki ayukta pick up tauki amasu pung tara supna wangpang sataki madugi matungna mak police ta sinakibani mak numaisi numiki angan bada court putoki police na hairi madudi asikna hokiba sayesi IS operative singa pawfonaki mak mathantana attack kya pangthokadaba group asigi operative ama oiramba yai haina singnaki miyesi phaba madi makna mapan gi IS operative singa phauna bada Sijinakhre contact sing adu khanglakhiba loinana state intelligence amasum Q branch na kusamnaraga state asida hiramasigi matang da thijinbagi thabak kankhatre sohari Q branch na mamangi basagi al umaha amasum Abdul Nasir Madini gi PDP gi matamdagi sijinarakhiba Islamic elements sing hainaba miyoi singi dossier amasem sakhrabani State Intelligence na National Investigation gi slot singa kusam naraga hana gi extremist elements singa sigi movement sing kupna senari leba asigu hundraga mga suba ningtam numit ki celebration pangthokadaba supna gi sayol khrada ngaisilakpaga loinana police na railway station bus station punamak loinana airport sing phawbu check tobagi thabak kangkhre Tamil Nadu police ki source sing na agency ta phongdokhibada state home department na state asibu leba ki mayukta oiba phataba thabak sing sizinaba pamde masum asigumba elements sing mayukta lokhatpam thokpa khongthang sing ayet apan yauduna lokhatnaba police ta yaba pikre home department gi source sing matungina state asigi dollar trillion amagi economy semgat pamniba CMM ke state asigi ingtapa phibamda akaiba pigadaba thoningdaba thaudu amata thonba su pamde haina su pawsna palli atopa pawmana Midday meal workers singi honorarium thada lupa lising ama piri besi yamande lising taruk piyu union Isel Express tagi Midday meal workers singi honorarium thada lupa lising ama piri besi yamande sahida tha taragani thumadi thada lupa lising taruk piyu haina all Manipur midday meal workers unions ka sirol amana phungdorakli sirol asin hai Manipur da lairiba lenga ki school sing added school sing amadi madrasa singda mahai tamliba mahiroi sing sak pijanaba Thorang barat lenga ki makhada Manipur su hokiba sei kulloma sisa thaduna lakli masida cook oina thabak toriba midday meal workers sing honorarium asi sahida tha tara thada lupa lising ama piduna thabak suali barat ki ate state kharadadi maru oina Pondiceri da thada lupa lising kunga mathoiga satrika marfugani thoi Tamil Nadu da thada lupa lising taraga humdoi ke sama Lakshadweep da thada lupa lising mapanga sangha piri aduga Kerala da nongmada lupa satruk pibaga loinana festival allowance lupa lising amaga satruk amadi vacation allowance lupa lising ani piri masigi mathakta apron amasum dress piri Manipur lenga na Manipur da thabak toriba midday meal workers singi awaba phibam singa si yengmiduna sahida tha taragani thoi thada lupa lising taruk pibina ba loinana festival allowance amadi vacation allowance pibina ba all Manipur midday meal workers unions mana mari lainaba singi mafamda phongdorakli